ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯅꯤ ꯐꯥꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯣꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯒꯤ ꯌꯣꯟꯅꯅꯕ ꯊꯝꯃꯝꯕ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯀꯦꯗꯣꯒꯤ ꯊꯧꯃꯤꯁꯤꯡꯅ ꯐꯥꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯈꯣꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯕ ꯑꯃꯗꯤ ꯀꯦꯗꯣꯒꯤ ꯊꯧꯃꯤꯁꯤꯡꯒ ꯄꯥꯝꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯈꯣꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯟꯐꯝ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯟꯇꯤ ꯂꯩꯃꯅ ꯄꯥꯝꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯃꯥ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯊꯝꯕ ꯄꯣꯠ ꯆꯩ ꯇꯠꯇꯅ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯠ ꯍꯨꯔꯥꯟꯕꯁꯤꯡ ꯐꯥꯅꯅꯕ ꯈꯣꯏꯔꯝꯕꯟ ꯀꯩꯊꯦꯜꯕꯨ ꯁꯪꯕꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯔꯤꯕ ꯀꯦꯗꯣꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯐꯥꯅꯅꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯏꯃꯥ ꯀꯩꯊꯦꯜ ꯅꯝꯕꯔ 2 ꯏꯃꯣꯏꯅꯨ ꯏꯃꯥ ꯀꯩꯊꯦꯜꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯊꯝꯕ ꯄꯣꯠꯂꯝ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯍꯛꯊꯦꯡꯅꯅ ꯐꯥꯕ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯊꯤꯟ ꯆꯍꯤ 16 ꯑꯐꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜꯀꯨꯃꯥꯔ ꯇꯦꯔꯥ ꯁꯥꯐꯝ ꯂꯩꯔꯛ ꯑꯃꯗꯤ ꯁꯨꯡꯂꯨꯗꯒꯤ ꯇꯥꯃꯨꯖꯝ ꯕꯤꯅꯤꯀꯥꯟꯇ ꯆꯍꯤ 19 ꯑꯐꯣꯛꯄ ꯇꯤ.ꯑꯩꯆ. ꯕ꯭ꯔꯣꯖꯦꯟ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯅꯤꯁꯥ ꯆꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯦ.ꯑꯦꯁ.ꯑꯥꯏ. ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯇꯠꯇꯅ ꯃꯥꯡꯂꯤꯕ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯤꯁꯥ ꯆꯥꯕꯁꯤꯡ ꯑꯁꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯀꯩꯊꯦꯜꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯅꯥꯀꯜꯗ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯁꯥꯔꯤꯕ ꯍꯨꯔꯥꯟꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯈꯣꯏ ꯑꯅꯤ ꯁꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯣꯏꯔꯥꯡꯗ ꯗ꯭ꯔꯒ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯔꯥꯡ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯥꯌꯣꯛꯅꯕꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝꯒꯤ ꯌꯨꯠꯁꯤꯡꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯑꯃꯗꯤ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝꯒꯤ ꯌꯨꯠꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗ꯭ꯔꯒ ꯐꯥꯕ ꯍꯧꯔꯛꯈꯤ꯫ ꯗ꯭ꯔꯒ ꯐꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯎꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯏꯔꯥꯡ ꯍꯧꯔꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ. ꯕꯔꯤꯁ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯕꯤ.ꯖꯦ.ꯋꯥꯏ.ꯑꯦꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒ ꯊꯤꯡꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯏꯄꯥꯛꯀꯤ 84ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯄꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ.ꯑꯦꯁ.ꯑꯥꯏ. ꯁꯣꯃꯔꯦꯟꯗ꯭ꯔꯣ, ꯑꯦꯗꯚꯥꯏꯖꯔ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤ, ꯅꯦꯁꯅꯦꯜ ꯑꯦꯟड ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯩꯒꯨꯔꯨꯖꯝ ꯏꯕꯣꯇꯣꯝꯕꯤ ꯈꯨꯃꯟ, ꯏꯞꯁꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯥꯎꯔꯥꯡꯕꯝ ꯄꯦꯔꯖꯤꯠ, ꯀꯪꯂꯩ ꯏꯃꯥꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯥꯔ.ꯀꯦ. ꯁꯅꯥꯍꯟꯕꯤ ꯑꯀꯣꯝꯂꯨꯞ, ꯀꯪꯂꯩꯄꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯟꯖꯤꯠ ꯁꯣꯔꯥꯏꯁꯝ, ꯀꯪꯂꯩꯃꯩꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯡꯕꯝ ꯁꯥꯃꯥ ꯑꯃꯗꯤ ꯆꯅꯨꯔꯥ ꯂꯝꯖꯤꯡꯂꯩ, ꯀꯪꯂꯩꯄꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤ.ꯑꯩꯆ. ꯄꯥꯛꯄꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯄꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ.ꯑꯦꯁ.ꯑꯥꯏ. ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯇꯅ ꯆꯪꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯑꯗꯨꯗ ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯇꯣꯞꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯇꯝ ꯆꯥꯅ ꯔꯤꯅ꯭ꯌꯨ ꯇꯧꯕ꯭ꯔꯥ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯕꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯅ ꯊꯕꯛ ꯁꯨ ꯅꯣꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯁꯨ ꯅꯣꯝꯂꯕꯗꯤ ꯃꯤꯇꯣꯞꯁꯤꯡꯁꯨ ꯃꯔꯝꯗꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯔꯣꯜꯁꯤꯡ ꯃꯥꯡꯊꯔꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯊꯔꯛꯄꯅꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ. ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯗꯥꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯐꯪꯗ ꯃꯨꯠꯊꯠꯅꯗꯕ ꯆꯪꯁꯤꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯦꯟꯐꯥꯕꯤ ꯃꯍꯤꯂꯩꯀꯥꯏ ꯃꯥꯟꯗꯣꯞꯇ ꯆꯅꯨꯔꯥ ꯂꯥꯏꯆꯤꯟꯕꯂꯨꯞ ꯀꯩꯔꯦꯟꯐꯥꯕꯤ, ꯀꯗꯥ ꯀꯩꯔꯦꯟꯐꯥꯕꯤ ꯌꯨꯅꯤꯠ ꯑꯃꯁꯨꯡ ꯀꯗꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯅꯤꯁꯥꯅ ꯈꯨꯟꯅꯥꯏꯗ ꯄꯤꯕ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯊꯤꯡꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯗꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯟꯗꯣꯡꯕꯝ ꯑꯥꯅꯟꯗꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯥꯡꯒ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯆꯤꯐ ꯒꯦꯁꯠ, ꯀꯗꯥ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯤꯡꯆꯨꯡꯕꯝ ꯑꯣꯡꯕꯤ ꯕꯁꯟꯇꯤꯅ, ꯐꯪꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯔꯗ ꯃꯦꯝꯕꯔ ꯇꯣꯡꯕ꯭ꯔꯝ ꯁꯃꯨꯔ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ, ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯇꯣꯡꯕ꯭ꯔꯝ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯑꯃꯁꯨꯡ ꯀꯗꯥꯒꯤ
Vice President Ningthaujam Dorena Guest of Honor oina saruk yakibaga loinana Kadagi Vice President Divanjit Ningthaujam na Thaurangi Resource Person oina saruk yaki Guest of Honor oina saruk yakiba Kadagi Vice President Ningthaujam Dorena haikibada ngasi Manipur yu amadi drug laisuraban Harun Singh masing nong manong wage Henggalakli masina maram orga kunai asid tunggi lebak lep kataban Harul kya ama Nisaga sagonan hingli masing tingam daba kaya amada ponsi longkre araduna apasba Lising ang pagkasampay yang kay ganifan gimarumda sipahay sing nasasinaba nang way kam na bagi tawtok da sikiba. Miyoy gimasing dagi ni sa atalay suto na sikiba, miyoy gimasing na yam na hili. Asing ba yung amadi drug sin naman na kunay da wahilag lipapipa masi ay ko'y amatuhay na tiyang nahudra ba di major community wari ba kang lubasi. Yam na tiyan mamatamda minority taki gani ay wawafam sing pangdoki. Senior citizen Tongbram siyam kumana hay kibada yu thaklag ngausin paijinaba miya mana tauba afaba thabak dama tu pangning thokat pagim hauta karyam naba kaya toina thoge ngasi pangthok libe awareness program asida naha hal humna sarok yaraba matamda laikai ama khunai ama chawkat ba parak pangam kani haike Save guest on sarok yakiba thanga AC gi emirate Tongbram Ravindran haike bada ngasi aikuna mafam asida pallibasi aikoi gi Harul Singh arembata ponsi mangkidanaba madak thongba mapi mapa amoina makoibu lamjing nanaba Pangtok pemifam amani yu amadi drug lana sina bana kunai ama laibak tumna makan bangame. Mana matuna mawa fo office na masama susing bo seksi ni yang sin birabo matam tan hasing asisu. Asumba fa balam bi dalam sing bipangam gani harado na laibak kasige. Apun pamising gisa da nifu di naharul sing ni drug sina tunan harul kya ama mang taragle. Naharul sing mang tarak ba basi laibak kasi mang tarak pani ai lawi ai bo wafum pangtok ki hari. Mifam pangtok tuna warep kaya laukre. China Institute of Medical Science SIMS ki rape case ki matang da JSC against rape and sexual harassment SIMS na lamdam asigi civil society single loinana kawwa gi tongan ba mafum sing dagi lakpam yoy single loinana kawwa lamdai bung community hall da apun ba mi pam ba pang tuk tana warep kaya law khre hari JSC against rape and sexual harassment SIMS gi cherola man hai Sloko Federation of Civil Society Folks Singamakha Afun Balok Women Action for Development Kanglipa Kan Balok Pattern Students Organization of Kanglipa Fesok Apun Buhidrop Laikai Mera Paivi Ibudo Tonglen Lakwa BLF Farba CSO Sing Asikaloina the Pamkiba Miyaki Mipamuda Lokiba Warip Sing Day An Brother Todok Asida Sienna Musing Logi over Batik Sabazarak Pangana Democratic over Kongjang Sing Manipur CSO Mahiro Lupsing Ambadi Miyam Gatan Ragasang Sin Minabare. Ani sobada tawdok asigi asumba well puthok pangam na dabas chenari papunamag police custody lieutenant investigation mafung phana tawraga asumba charge thagan na dabatak sin minabane. Ahum sobada CM na tawdok asi institute asiga mari leina de aba yaroi mari leina de haraga na masigi chap chap white paper amba puthok tuna lebak miyam da law thok kadabane. Mari sobada CM na tawdaba rape case gi wathok asi maranai tahan na basiloi dabane. Ausi makoi gi khusabi khara thadok tan ihawasi lana miyam da hunna ba uchai dabana afaba waigane manga suba warip tana nimit kun ga humdoi ni suraba wathok asi sems tagi hawrakpane Victims Institute asida college Victims Institute asida second semester tamliba makoi gi mairoi ni institute ki founder MD nama gi khusabi oza ahum ga lautuna duna faraga rep tawkibani anaje asigi serolodan makhatare makatarakwa atopa editorial gi kalam amada Layang bagi mingda sot olaga thamlamba lona jada bamongda salaiba center sing sabkhaiba chungane Laiba kasigi constitution gi article 19 namasung article 14 dagi 16 phawada jawriba miyobagi hingbaga mari leina ba hak sing phangan gadabani aibaga wafam base kadigumba matamda ikoi punamagna hek hek kauk thokpa duna tawe tasing namba kana gumba na masi kauk thokpadi oramgani aiba thajade khangloi ngangnaba yagani selfie raga salaiba Yagani Ivan Singba apik po wakalon da yumpam waraga kanagumba na tabak tawe. Asing po wakalon da tabak tawi basi huran bagi tarani mafugi nongma haiba amalay ribo dang nengsing kadabani. Tawdok tarani da mahang na bari lay na basing pangtan bayay aduga tawdok amada di mahang na madu mamita uful saisin bayarak loy ahiningay layte. Awjigi matamasi di teknologi da best tawba webana apik pakka amada tawpa tawdok watok do minagkupada malimpan bakangan bangam narabani. Social media abasi ato kimatik mapanggal kankre. Isam jaban pi masa amana social media da larok pada lengak sutumin laibang amde. Misem yam sut atun laibang amde. Asing bo wakat amaka social media da handak da thorok pa thengna ke. Social media ki site adu ki khongul liru pada thawtok adu lona yada bamong da lana miyoi khara Nepal state ki manung chanba
Yangang Pokpi Healing Point hain mingthonba yumamada po thokpo aramba yai haina launarake. Maduna maram waraka Manipur Police Health amasung Social Welfare Department ge official mayam amasang chindura yumadure tawrubada layeng bagi mingda kaisum sangkum kaku masa masa thamlaga miyoi kyamarum apan thokhandana so lonchilaga thamlamba thengnakhe kaisum sangi sel mayam ama da tawbagumna mayai kava chinjak da laisuraba amasung wakal da mimana drapam miyoi kyamarum thamlamba thengnakhi arba sel sing adudana taraga taruk amasung pi tara punna miyoi kunga taruk thamlamba thengnakhi makoi ge manung da kharadi maming kari kawi haiba khangba ngamdraba angawba ga pangkha kwerpa miyoi kya amasu yarongke Mayai ka batrak ta laisura basing layeng laga phan bangame wakal choira ba misu ningthin hidak pichara ka laksin bangame masi hai hai duna su kana gumba amna pharmacy da hidak lairo ka hek tamak pijaba yade masi gi damak akhang ba doctor sing ta na kada bani makoina kupna anaba sing adu yeng laba tungda hidak tha kada bani adu ba jayang po healing point haina mingthon ba jum adu da torom liba matawa adu di doctor ama yaura kana tagna kana gumba akhang ai khara ta na ra layeng bagi khudam amata phangde Masih matak temari di dapat authority dagi adagumba center ama salai na bagi license pai basu waramde makoi na mai ka bachinjak jaba sing atu basagumna sarang manung da thamra gama thanta fajarakani habase yamna kininga ni karigumba matamda miyoyedo wanthagi bajai wanthagi badagi ahwalak tabasu yai mataw asum tawna wakal mimana ta mayam adubu makoi na sol onsin da thamlaga prayer khara tabulaga farakani habase Kaidongway da su thajanenge oide asingumba lona yadaba jum atuda angak pamong amada Nagaland dagi miyoyani amasu layeng duna lerami aire asumna angak pamong amada layeng pathap chathabagi phibam masidi miyoybagi phangpham thokpasing khamthengna mangalle ningthin layeng bhigadabagi mahutta namthak tawraga ser tanbagi phibam amasu uba phange masida sunatna lenga ki mari leina pa authority amadagi ahwa lawraga hangba yum sunatabani na mari leina pa authority ne action bo Lauge haragadi iyada yai khwadi ki maru oribadi police na afar amalaw kalaga wrongful confinement namthak tawba musung human rights violation tawbagi charging unhalaga chap chawa logi oiba thabak lakhutpa yai matang asida panjanik bo wafam di ekoi miyoi bane miyoi ba amabo lalon pot kumna uba yaroi makoi winning thin layeng binaba akhang aising jawra team ama lairaga lengak taning thina resort tawtna salaiba home oraga di miyoi bagi thawalni haiba yai Madus lengan akan barul ama sem laga drug addict bo wairo nadragna wakal mimana da babu wairo taman gada bane masina tana kana gumba kharana pangtaw da tawsin bhai basti logi wang madani asigumba thabaka sida police na thawai jawsin badaw na tawbasi ngaite kumna khantharaga thabak tawbagi tangai fadaba lai haina lawi makha tarakwa atopa pauda asam da marirak suba oina madrasa thogai kre Bangladesh di national singna Tergi tawong sing sinabada punpam oivani anambaral siratana local gi miyoisina asam gi Golfara district leiba madrasa ama thugai kre ana police na sipong doragle madrasa adu da Bangladeshi National Amidul Islam amadi Jahangir alonma kumjali sing ani kun thoi phobagi manung da madrasa adu da mai tampirake makhoi ani adu al qaeda ga samnaba lup amagi member sing haire Amirul Islam amasung Jahangir along di hojik michel oidun leiri makhoi fana da thibo bagi thabaga masathare Bakuira sar area da leiba madrasa amagi manak da leiba yuma musum yoi kana thuai ki ana police na phang thoragle madrasa thugai bagi thong da government ke official amada yaw khiba leite local gi miyo sina madrasa aduga loina maduga thangnana leiba yuma ma thugai ki madu makoini jihad gi thong singbo kana janing da phang do po utpani haire Haukiba tha magi manung da terlup singa mari lainai habigi hawdagi thuai ki madrasa ase handaki asina mari chubani madrasa da sangjafam natragana saitang thu lehi bambiyo sina state atuda jihadist life for sale sing linkana da bokon narakli aire mamang tada si minister Hemanta Biswa Sarma na phangdoki bada asam asi jihadi thawong singi baroi ba mafam mo arakle aige mahna lautoki bada lining gambari leina bo oza sing asam gi masjid amasung madrasa sing da leibasing da government gi portal amada restart tawdona thabak tawba yagani Makoy do state ki mapanda ki lakpu arbadi tangai fadana start to changi aire sayas ki mas ta ki hawraga asam police na biyo ni fogi matak da phage amadi labor amasung sandra asam ki minority sin da namna khundaba mafam sin da akan ba miyang changlakhe Nopi sing ki sasin ba profile sing sem tuna lang thagle Russia na Ukraine da landa khiwa na maram oraga mamang da amuk da thoki tre pamong da paksana cyber gi lang apa sataragle Ukraine Russia ki sanglaba lana si tha taruk sujelagle Leptana lan chathabana lan mising amasung misam singda chok thaba awabana ngalle hairba lan adu lan misina lan pamda songna fukhakta nate digital git landscape ta sulan chathare
News report amagi matungina Ukraine ya hackers na masak phajaba nupi kya gi photo singi asava account sing thagalaga Russia lanmi sing bo themna na boho darakli Russia lanmi sing da makoina bakhui gi laifam haidok halaga makoina lairiba mafam adu da Ukraine gi lanmi sing thajin bagi thong cha darakli Kharkiv tagi masagi sei kuntra suraba IT export Nikita nista fangturak pagi matungina magi hacking gi haising ba adu sinatuna mahaki lebak mating pang papamle Russian February kun mari dagi lantarak pematam dagi hauraga mahagna tofa hackers sing da punduna hek your mam haina khangna ba lupa masyam kat ke maduda Ukraine dagi hacker kontra rom yawi hairi makoina Russian lat missing bo Merito folder namtak tawtuna social media network kya da yengning ba phone fi kya ge fake ID sing piduna lan missing gi paramda wafum kya phong to gi hairi Hai hacker sing atuna Russian army lan missing gi wafum kya phong to laga makoi dagi photo sing sulau ki hairi Hai Russian lan missing adubo namtak tawruga Ukraine na makoi gi lan missing thajin tuna arai ba mong da maithi ba pibasi pak sana sa tharak pa saipur lan gi saruka mani hairi Sahi na uriba mahiroi sing molest to ki ba oza lord kre Assam ki Beswana district ki manung chana laiba private school amagi principal school adu ta tamliba sahi nauribi mairoi na pimbasa taro Molest tawroba matu mahak masa mafam khantana lord kre ana police ki report aman haire Holy Child English School ta tamliba mairoi sing asina haukiba irai numit ta thawdoga sigi matang ta makoi gi imungi miyoi sing da pau tamlaba matung police ta complaint tawke Matuki matung police na hiram masigi matang da case samala ko tuna thabak paikat pau kre Tawdoga sida sena riba oza adugi maming Pradeep Sangma kawi mahak kadbi anglok dagani school asida mahak principal oina sahi amlok thabak tawtun lakrapa miyoi ne Police na mahak wa atu matamda faba ngamna na bahonari aire Nagala da court na punsigi phadok pikre sahi tara ka taruka tangari be nupi masa ama faba amasung nam dunizat makan pagi maralda Orissa gi Badohi district ki special court amana biyoi ama punsigi phadok pikre Badohi gi special foxo ko nagarang azim kauba miyu atuba IVC amadi protection of children from sexual offences eki mari lainava section singi makata mara laire aige ko namak bu fonsi phadok pi bagi matak lupan lak ani lising kun manga ki fine su tauke special public prosecutor Kailas Nath Fantera fongtor pamatung hina hokiba lising ani taraga tarit ki February da azim na sahi taraga taruk tangari betupi masa adu fagraga namdun dijat mangan bikibane Matang tetapi masa adu mirok lakbagal loy nana angang unaki aina fong tola dalam hang na haike kesa sigi well matung da code na DNA test tawna da bakangan bagal loy nana test tawba tu da azim angang atu ki mapani haiba confirm tawke Kaksing da tabak suba zatkiba miyoi ama Assam gi Dergaw da asi bhagsang oina phangle Thawan district ki Khangabok kendra ki manung channa lamding Serapur da leiba seksu banupa ma ki thabak mafam oiriba Kaksing da haukiba September ma ge yukta thabak subani haiduna chatkraga Assam gi Dergaw da asi bhagsang oina phangle aina Thawan police na laikhidrawa miyoi ase ki mayum da laktuna imong manung ki miyoi sing da ngasi pau pirare haire laikhidrawa miyoi ase ki imong manung da ki phangba pau ki matung inadi Assam gi Dergaw da asi bhagsang oina phangle hariba miyoi ase ki mameng Yentrembam Kennedy sahi kuntraga mapan apopa laikhidrawa wai manisang kawe Thawan district ki Khangabok kendra ki manung chanba lamding Serapur dagine laikhidrawa miyo ese ki imong manung ki miyo singna pause asida phangdorak pagi matung inade laikhidrawa miyo ese ki sinpham check subani mangna hauje hujik check supam oribasi Kaksing dani haukiba September manga ki ayukta thabak supam oriba Kaksing thabak suba jatkibane namida se ki namidang waramda laikhidrawa miyo esna mahakina vida phone tawduna wari sana ke masigi matung da miyoi ase ki telephone switch off tawkibadagi makata na wari sana ba fangdana lairakibani haire Sairagasi da ngasi nongthil pung amarom taba matamda Thawan police ki kangpu ama laikidraba miyoi ase ge yumda laktuna miyoi asi Assam gi Dergaw da asiba haksang waina fangle haina Assam police na pau piragle aina tamlaki haire Police na laikidraba imong da pangtok labagi matungin nadi laikidraba yenrembam Kennedy aribam yu asigi haksang ke khawre ki sarukta solaga sina lairapmani maki maming matha laifamasi asi haksang da yoromba border card ki Assam police na khangbadage Thawan police ta pau amok pirakpani nimit ahum ne ki manung da asi haksang asi laudaba tarabadi dispose tawthragani ana Assam police na khangalaki aina su Thawan police ki meke dage laikidraba ki mungda phongtorake
Paw asi fangpadagi imung manunggi miyoisingna asiba haksang laurunabagidamagta Assam gi Dergaon tana chananaba sem sakre. Loinana kaksingda thabak suba chatkarka matau karamna Assam Dergaon sina fanglibano abasigi maram khangba ngamdre. Loinana misi asi yamna ngakpa amhoiri leikidaba miyo asi mai makai fandana sahi kunmathoi suraba masanupa ama sahi taraga tare surabi masanapi ama made maki loinabi lehauri imung manunggi fibamchu yamna wana sangdaba madana tai chadana raire. Laikidreba asina thabak suraga imung manung pubani aire. Landslide da napi masa ma sire. Ngarang Nagaland gi Mol District da nong kan chubana maram oitana landslide thokpadagi napi masa ama sire aire. Laibak thiba thawdok asi napi masa asi ka loina napi mari masagi labuk da thabak suba chaluraga yum tamna halakpada khangudana singning kharakpadagi nanbadagi napi masa asi thawdok thokpham da laikidabani aire. Bawo sita padagi kudak Mol District Administration ki miyoising amri rescue gi thabak tawriba kangpu sing thawdok thawhamda thomjelaktuna asi bahaksang adu recover tawkhre loinana landslide maram oiduna Mol District ki mafam kharada lambi satok sasin yakhidre haire. Aroibada content sing asi ki marui paw khara asi paw damjariba Manipur local news YouTube channel asidagi yangberiba punama pathaga sari channel asina tomda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi kanupna makpo amakhanna thagasari.